अहानबदा मरुइबा पाव इंडो म्यांमार ngamkhaigi lambi national highway oina lauthulagani national highway 37 english ngani kunga kunga taruk ki manungda loishinaba pandam thamli haina road transport and highways ki union minister of state Azai Tamtan haikrai amadi school van driver singda sel gi demand toropobu yaningda phundokuna driver singna sintha leptuna park sanna khongjang changsin krai Kurumjari. ISTV bu meeting tabiri bu nama putaram nokjari hauji pau sandona pizari. Indo Myanmar ngamkhay lambi National Highway oina lauthulagani amadi state asigi lifeline lambi oriba National Highway 37 chaliba senba chahi English ngani kunga kunga taruki manungda mapung fana semba loishinaba pandam thamli amadi Manipur ga atopa state singa samnariba National Highway sing samga galiba si athuba matamda loishilagani haina road transport and highways ki Union Minister of State Azai Tamtana phungdokre wafamasi chingmairong da leiba classic grande da ngarang numidang pawmi singa unabada phungdokibani Azai Tamtana makhatana Manipur taba lambi sing leiba sigi Ministry of Road Transport and Highways more na simga sagatuna mapangal kangkhalana bathabak thoram kya leptana paikhali kilometer lising amaga chatre humpudra mari sangba puna National Highway 11 gi thabak sing paikhatli project asi National Highway NHIDCL amadi state ki PWD ani gi khuthangda paikhatpani project sing asi gi hauzik fawbada puna kilometer 4 ga taret simka sagatuna black topping tawre masilanatana single lane oiramba lambi gi saruk sing double lane gi thabakta onthokpa leire lemhauriba kilometer chahunga kunthagani thoi asisu English ngani kunga taret fawbugi manungda mapung fana loshina bu honaragani haukiba chahi mangaro masa National Highway semnabagi damak ministry gi damak lopa crore lising taragani thoi rom kaithaduna project yankhai ga mathoi gi package ki thabak thoram paikhat basu leiri mahangna makhata na project package kunthraga manga land acquisition amadi forest clearance maram oiraga tinthahanbani adubu NHIDCL gi maikeri gi su project singa si ki thabak thoram sing matam chana loshina buhonari masidanatana Imphal Jiribam lambi National Highway 37 engang pokpi dagina Fins Corner National Highway 202 Tamenglong dagina Mahur National Highway 137 yauna Churachandpur Toibong National Highway 102B amadi Maram Paren National Highway 129A gi lambi sing chaliba senba chahi English ngani kunga taruk asida mapung fana loshina ba pandam thamli Churachandpur Tipaimuk National Highway 2 punna kilometer chani humfugani thoi sangba lambi asi semga sagatna ba NHIDCL na mathau taba detailed project report DPR sem saba loire masiranatana Mau Sanapati National Highway 2 ki kilometer yankai katare 10.8 ama sangba lambi asi ki DPR su sem saba loire loinana Indo Myanmar ngamkhai lambi ki kilometer 4 yankai ga nipan sangba lambi asi ki sem sanaba project asi ki matangda mathau taba punamak yengshin ba hore athuba matamda anoba National Highway oina lauthok lagani masiki mathakta Nagaland amadi Manipur ka faunariba Ukhrul Jesami National Highway 202 ki kilometer Chamaga yankai ka taruk sangba lambi Mau Imphal National Highway 2 ki kilometer marfudra tret amadi Maram Peren National Highway 129A ki kilometer chamaga supna mari sangba lambi singa si single lane dagi double lane da onthokpa ki thabak thoram sing paikhat basu leire masida sunatana Mau dagi Sanapati Fawbagi lambi asi NHIDCL na 4 lane da onthokpagi thabak sing paikhat basu leire Sanapati district Fawraga Nagaland taba interstate ki lambi asi he na fagalhana ba pandam da lambi semagi thabak asi paikhat bani Imphal dagina Moirang Fawbagi lambi asi 4 lane onthokna bagi damak DPR thorang tawbaga leinana state lenga ki maikai dagi thabak thoram pangthok basu mapung farak kadawre loinana chaliba senba chahi sigi manungda kilometer chamaga yankai ga nithoi sangba Manipur gi hingnabagi lambi oriba National Highway 37 asi sumapung fana semba loshina ba pandam thamle Manipur yauna leba asigi awang nongpo gi semetlon gi fibam fagal hanaba mari leinaba ministry na thorang kya leptana paikhali haiki 2025 से लेकर 20 की हमने अभी तैयारी भी करी है इसको आप कंप्लीट करने का हमने आज इसकी भी मीटिंग किया है क्योंकि ये बहुत इंपॉर्टेंट है ये 152 किलोमीटर तक का इसका अपग्रेडेशन का काम हुआ है कई जगह ब्लॉक ऊपर का ब्लैक टॉप का काम करने का काम हो रहा है और इसमें सबसे बड़ी प्रॉब्लम है कि इस रोड में काम करने में आप लोगों के ध्यान में ही है कि इतना एकदम अचानक इसमें इतना प्रेशर है काम करना कॉन्ट्रैक्टर के लिए भी बहुत सारी दिक्कतें हैं उन दिक्कतों को देखते हुए किस तरीके से हम अपना काम का रास्ता निकाल के इसको कंप्लीट करें ये हमारे लिए आज हमने इस मीटिंग में डिसाइड किया है कि कैसे कैसे करके
इस काम को करना है, क्योंकि अचानक से इसमें ट्रैफिक बढ़ा है, जिस कारण से आप लोगों को भी कष्ट हो रहा है ना। तो मगर ये कष्ट ना हो, इसके लिए आज हमने एक योजना तरीके से बैठक बुलाई है, इसको पूरा करेंगे। तो ये आप सबके बीच में ये विषय रोड हमारे भारत सरकार की मिनिस्ट्री के माध्यम से मैंने जो 2 दिन का अपना यहाँ का रिव्यू रखा है, 2 डिस्ट्रिक्ट की मॉनिटरिंग भी की है, भारत सरकार की योजना का भी हमने जायज़ा लिया है, रोड्स का भी आज जायज़ा लिया है। ये आपके माध्यम से, आपके मीडिया के माध्यम से मणिपुर के अंदर रोड डेवलपमेंट के काम तेज़ गति से हो, इसमें हमारा डिपार्टमेंट NHAIDCL, हमारे मिनिस्ट्री के लोग, मैं स्वयं आके मॉनिटरिंग कर रहा हूँ। तो हम बहुत तेज़ गति के साथ मणिपुर की सड़क सुविधाओं को और अच्छा बेहतर बनाएं। All Manipur School Students Transporter Association puba thangbangam loideba sel gi demand torokpa handokpiu haiduna kongbada leiba sogdong pung lampakta ben driver singna wakani fam phamkhre wangkhaidagi langdum phawbada leiba school taraga tareta ben service toriba ben driver singna sarkyaduna famkiba wakani famadura sarkyakiba St George Higher Secondary School gi ben driver sorokhaibam Nepolina School ben service toriba ben driver singda lup kharana sel gi demand tawduna awaba pirakliba si tobiganu ben service toriba si government Ben amada mahiroi masing akaknaba pugadabani haibagi athingba leiribani masigi mathakta mahiroi singda awaba imung yautaba nate maduna matam chana ben gi fare pithoktabagi kudong chadaba ben driver singna mayoknaribani awaba kya leiduna so mahiroi singi mahi matam chana tamba yanaba imung manung su puba ngamnaba ben driver singna honaribani awaba singbu khangbiraga makhata na puba thangba ngamloidaba selgi demand ben driver amadi association da tobiganu haiki Kogi ben thoba mayam sida awa PPV ba pasagi demand toba toba sinasing se akuna yajaning dia na maru na haijabane akoi sena ha ba akoi bel amom da sarkar na ya ba matu na tara manga dai hena su puba ya da bana amon lei adu leibani na stage sata mayam se pira phosi awi pe to su ba ban gi problem mayam su leiba imu manung su puri bani na pasa khala sina puri bani na awa ba mayam amo thena sei Balam masih bangi kagu da sen gitu mantau bawa apa si tapi kan una aku lagi associasinya bagi lagi hajar School ben service toriba sing na puba thangbangam loideba sel gi demand tobiganu ben driver sing humang mamal ne imung puri bani hingbada wagadaba potlum thangat piganu haiduna Imphal East district suma fam kharaga wakani fam chatakre All Manipur School Students Transporter Association asigi makhada leiba tungan ba school sing da ben service tawraga hingliba ben driver sing da luk kharana sel gi demand tawraktuna awaba pirakliba sigi mayok tanga zi school gi ben service lep laga khongjang changsiliba sibu sogaladuna khurai da leiba TV tower manaki ne su lampak manakta maike adungi mahitam famsang kunda ben service piriba ben driver sing na wakani famki wakami famadura sarukya kiba All Manipur School Students Transporter Association Amstagi controller Nauroibam Mega Chandrana ngasi school ben service tawragi hingliba ben driver singasi humang mamal aduna imung manung puribani icha sing mi oinaba semna bu honaribani mamang da COVID-19 laichet ki chaithing adugi awaba koktringai amuk Manipur gi irang na maram oiraga awaba hena pikiba kanglup amani ben service tawrakliba asi chahi ani pharak lamlagani masida amuk lup kharana association selgi demand tawrakpagi mathakta lanai oina su ben driver amada lupa lising ani biga da bani habena chingba puba thangba ngamloidaba selgi demand tawba si tobiganu aikhoi su imung manung puri bani haiba si lup singna su khangbiu lengang na ben amada angang taraga ni thoi degi hena puba yaroi hari adubu awaba kharada oiraba su men khatnaba amstana angang taraga manga pubagi ayaba piraga ben service tawribani masida awache theng pibiganu haiki ngasi akhoi sit in protect tawga akhoi Manipur gi oina school lecture je akhoi school gi ben thoriba sigumba akhoi gi driver jing jida tongan ba Manipur da leiba organization lup mayam jina akhoi na puba thangma moi daba sel gi demand mayam lakpa adungma demand jing adu akhoi na pi dana bagi damakta akhoi bo ngasi gi sit in protect se pangthok jabani puba thangma moi daba haiba je ngasai gi sempham je akhoi yam bai tare akhoi ngasai gi aham da di akhoi organization gi union na piram bedo Union gi natabida akhoi personally ben amada paisa su khaigat kadamne habegi condition am lakpadagi akhoi ngasi asiguma sit in protest se pangthok jaw School ben service tawjariba singda puba thangba ngamloidaba selgi demand tobiganu haina sagolban amadi uripok maikei da leriba school taraga mathoi gi ben driver singna United Friend Library and Club
lamboi khonang khongda nongmagi sintha leptuna wakan mifam chathakre ngasigi wakan mifam adura saruk yakiba amsta gi member James na lamdamasigi tungi yumbi rail sing sembada ben service tawriba sing asigi su achoba thongdang lawjaribani amadi apik percent fam kharas na imung manung pujaribani mari leinaba sing nasigumba puba thangba ngamloidaba demand tobiganu haiki अखोई स्कूल बेन थौजरीबा अखोइदा सेल की डिमांड अमदी डोनेशन कया लाखपा अखोई अपिक सेमफम लौकलगा इमुंग पुजरीबा इचा सेमजरीबा अखोइदा असिगुम्बा डिमांड सिंग असि तौबिगनु हायना अखोइना ngasiगी सिडेन प्रोटेस्ट असि पांगथोकसबनी अखोई तुंगी युम्बेरेन सेमबदा अखोई बेन ड्राइवर सिंगसु चाउना सरुक अकी कंग लैतना याजगे हाइबसे अखोई मीडिया की थोंगदा हाइजरी मरी लेनबसिंगना प्रजासिंगना नुसिबिउ हायना अखोई थमजरी All Manipur School Students Transporter Association की मीटिंग मखादा स्कूल बैन सिंगना तोंगान तोंगान बलूप सिंगना सेल की डिमांड तौरकपगी मायोक्ता तिदिम लंबी परिंग दलैब स्कूल की बैन ड्राइवर सिंगना चंगांगई कम्युनिटी हॉल दा वाकन इफम फमख्रे वाकन इफम दा सरुक याकिब सिंगना माहेरोय थिंदोक थिंजिन तौदुना नोंमगी चरा तांजरीब बैन सर्विस तौरिब सिंगदा पुबा थांगबा ngamloidaba सेल की डिमांड तौबिगनु हाइना फुंगदोरखी अखोइना स्कूल वैन सर्विस तौजरीब सिंग असिदा कनागुम ऑर्गेनाइजेशन खरना अखोइगी सेन की डिमांड तौरकपा अदु अखोइना पीबा अमदि पीदबा हाइबदु अखोइना लेप्सरगा पुबा थांबा ngamdaba डिमांड सिंग अदुगी मायोक्ता अखोइना ngasiगुम सिदेन प्रोटेस्ट असि फमजबने Kanchi Khulda Labor Standard Robert Higher Secondary School Mamangdasu All Manipur School Students Transporter Association Amstana Sinna School gi Ben Service Toriba Ben Driver Singna Wakani Fam Chathakre School Ben the Cell gi demand Toropabu Yaning the Bafungdokuna Chathaki Wakani Famadura School Ben gi Driver Kana Sarukyaki Mipum Kudimak social media gi reporter oirak pasigi akaiba kaya lei haina DIPR director ngangom utamna phungdokre wafamasi Press Information Bureau Ministry of Information and Broadcasting Regional Office Imphal na sinduna Imphal Hotel Sangai Hall da taraga mathoirak suba bartalab ki thoram da phungdokibani thoramadu art and culture youth affairs and sports amadi cyber security awareness haba team da media workshop pangtokibani Tharamadуда DIPR की डायरेक्टर ngangom utam PIB Imphal की डायरेक्टर डॉक्टर इंगम पामे आमजू की प्रेसिडेंट असेम बक्ता EGM की सेक्रेटरी जनरल युमनाम रूपचंद्र न चिंग सरुक याखी उतम नमखा ताकीबदा पाव अमा थागतपदा फुरुपता करी सोलकनी मियामदा करी सोहनगनी खंगदना सोशल मीडिया दा थागतपा पावगा फजना नैनरगा मीडिया दा फोंगलिबा पाव सिंगा कैदोंनुंगदा मानारोय सोशल मीडिया दा ट्रेनिंग सु यावदना थोरकलिबा रिपोर्टर सिंगना पुथोरकलिबा पावदी अकाउंटेबिलिटी लेते मीडिया हाउस सिंगना फोंगलिबा पावना सोइरबदी जेल चंगदबना अकाउंटेबिलिटी लेना पाव फोंगलई हाइबसी मियामना खंगबा तंगाई फदे मीडिया हाउस सिंगना फोंगलिबा पाव खुदिमक लोइना फोंगबा नते पाव अदुना लेबाग इरांग थोकदबा फुरुप अमगा की मरक्ता नुंगाइतबा थोरकदबु ओइरबदी पाव हापते हाइबसिसु अखोइ पुन्ना खंगमिनसी हाइनसु मखा ताखी मी खुदिंगमक मोबाइल अमम पाइरे कैमरा लोइना यावरे और मी खुदिंगमक मसाना रिपोर्टर ने न खल्लगा whatever moina urubado fat kapaga fat eta thagatpa maduna mayamda kari thil phawgani ka masi leibak ta kari kairakani aduga ai gi furup ta kari sokani di khantha da basi mayam malegre haidi social media dagi phangiba paw gi quality duga press dagi phangiba paw gi quality siga ani je kyam khena ge je si awareness pi da yadre social media da masagi training ju yaudaba masana pamjarubagi mobile ma pairaga magi podcast ma hangaga pangtha da thagat paduga news channel amana to magi tongan ba tawam thokpa formalities protocol ma ama illaga phonga ibaduga ani sigi khena baje koi praja da khangan da yadre tv channel amagi di aran ba paw ma phong matam da leba wa tho oirakpa matam da jail changba yadoini accountable oiraka doini aduna sumaina अखोई कयामु यामना एक्यूरेट होइगे अकाउंटेबल होइगे कयाम ट्रांसपेरेंट होइगे अखोइना कमाइना पाउ जे सेमगा कमाइना वारी जे मयामदा थमके हैबसे खंगहल लगा
ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯕ꯭ꯂꯤꯛꯇ ꯁꯤꯒꯤ ꯑꯅꯤꯒꯤ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯈꯪꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯁꯦ ꯁꯤꯒꯤ ꯀ꯭ꯔꯤꯗꯤꯕꯤꯂꯤꯇꯤꯁꯦ ꯉꯥꯛꯑꯒ ꯊꯝꯃꯒ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯕ Kakching Khunau High School ki headmaster in charge Khumukcham Bhagya Chandrabu transfer tharakpabu yaning ta phongdoktuna school asigi mahiroi singna gate loan sinduna khongchang changsinkhre school asigi mahiroi mana school asigi annual exam thagadaba matam kuidrabasida school asigi headmaster in charge Khumukcham Bhagya Chandrabu transfer tawduna English ngani kunga ki February thada thabaktagi potharagadaba oza amabu school asigi headmaster oina transfer thajilik pasi yaning de mari leinaba authority na transfer order si athubu matam da kakpiu natragadi school asigi mahiroi singna akanwa makhal makha kyagi khongjang changsilakani hairi School ki annual exam so haying hangchita ngaire aduga HSLC exam na naksilak matam masida karigi damakta school asigi asuwana hotna jaraklaba oza headmaster sibu transfer thabiribano maramaduna mari lainabo authority singna atuba matamda transfer order asi kakhatkadabani karigumba kakhattaba tarabadi school ki mahiroi singi oiba akanba khongjang kaya sangsilakani Jiribam dagi Imphal tamna Imphal Jiribam lambi da tongan ba nongmada changdraba yadraba potlam sing puba tata gari singna ngarang numidang none da khamduna leiringai da sakhangdaba mioi khara laklaga gari singi mingsel thugairam baga loinana tata driver sing dagi su paisa munkhre hari tata gari sing aduna Imphal tamna tholak naba none da khamduna escort lakpa ngaiduna leiringai da sakhangdaba singna tata gari taragi mathakta gari gi mingsel thugai baga loinana driver sing dagi paisa munkhibani hari Hozipaugi Marthana Temba Bremtang Lominasi. Honglakliba punsigi lambi sida araiba chaba yaba makhai sasinari. Adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti. Kuding maksibu ngaktokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Breaking matungna mayambom khana taram nokchari makhata ba pau pisari Wangoi Assembly Constituency ki Manung Chanbada Labor Wangoi Makhalega ki polling station number 22 by 15 ki National Food Security Act NAPSA ki ration card holder Chaniga Marfudra Mari ki oiba pifam thokpa cheng suna pibidre haiduna Wangoi Makhalega da Labor Community Hall da Pawmi singa unabada phongdokre unabadu da yaukibi El Premavati na polling station asigi English ngani kun kamanga gi oina August amadi November tha ni khak asda cheng asi genbire adusu ration card adu da yauriba mi khudimaki oina cheng kg amamam kaklaga cheng kg mari khak yele hauzik sumafam asigi oina yeliba cheng asi card holder kharana lawba aduga kharana lawdaba yauri aduna mari leinaba singna hariba polling station asigi oina card holder khudingi cheng suna phanghanbiu haina mari leinaba singi pukning chingsilaki Siberia dagi pairaktuna Manipur gi Tamenglong district ta chaktaraba Amur Falcon Tamenglong district thadoktuna Africa tamna paikre Thasigi tang taraga mathoida Tamenglong Forest Division amadi Wildlife Institute of India Dehradun ka khusamnaduna Amur Falcon ahum labama amom ani apang ahu alang haina mingthonduna satellite transmitters take tawraga Tamenglong district ki Chuilon village tagi thadokhibani Apang amadi alang haina mingthonba Amur Falcon ani ngarang Bangladesh yongna paikre Amur Falcon ani Bangladesh yongna paikre haba Wildlife Institute of India amadi Forest Department na satellite transmitter track tawbada khanglakpani hari ningsing bayai handak chahi gi oina Siberia dagi pairakpa Amur Falcon chahi sigi October gi tang tareta Tamenglong district ta chattarakhibani Tamenglong district thadok Central India fauraga Arabian Sea mathak lana pairaga South Africa damu chaktarugani Little Flower School Imphal gi superior amadi headmistress oiramba Mother
Provincial Sister Mabel Gottschalk FMA Okpagi Thoram Past Pupils Association PPA Little Flower School Imphal na sinduna ngasi school asida pangthokre. PPA LFS Imphal gi Maikadigi Mother Provincial Sister Mabel Gottschalk ki mafamda achamba khudol tamdunai kai khumna bot ki bathoram maduda Mother Provincial Sister Mabel Gottschalk na school asida ngasi amu hana lakpa madi mahak na school asida leiramba matamda oja waiduna leiramba kya ama ngasi su lengdana adumak leiramba si nungai bu fawi matam pumnamakta school asigi oja mahairoi amadi mahakanaknaba mari adumak lei haibasi fawi haiki tharamadura LFS Imphal gi Superior Rose Mary Adafor school asigi headmistress Sister Mercy Gangmai school asigi oja PPA gi thomi amadi school asida tamlamba pass pupil singna sarukya ki bagaloinana school asigi pass pupil singna school asida makhoibu ngasi mi amamam oinaba sembada lawrakiba thawdang singuna hongnana ningsingduna singthaki Indian Red Cross Society Manipur State Branch Sinduna Society Sigi MG Avenue da Labor Office ki training hall da first aid ki matang da numit nipani chatharakpa senior professional singi training on first aid lotion kre tharamadu da Indian Red Cross Society Manipur State Branch ki chairman Narendra Ningomba vice chairman Dr. Laishram Manglem general secretary Navachandra Athokpam athoiba mithunglen singwaina Sarugyaki. Tharamadura training program adura Sarugyaki Basanapati, Kakching, Bisnupur, Imphal East, Amadi, Imphal West District gi Myoy Mari Khangatuna Sarugyaki senior professional participants sing the participation certificate sing and Toki Luinana. Trainer sing the Kudolpur Pidune Kaikuna Basutki. Thasigi Tangma Panda All Mighty Pangal School Band Association at Sindana Pangtokiba Ahanba Thobal District Mitay May Competition the Makok Matang Taraba Singi Results Exam Controller BM Task Khana Lautokre Category Anithong na Pangtokiba Competition at the Consolation Prize Winasu Mahiroi Manga Kanki Hari Hauzula Select Padamaru Pau Omkana Pizari Indo-Myanmar ngamkhai lambi National Highway oina lawthok lagani National Highway 37 Inglisingani kunga manga kunga taruk ki manungda loisina ba pandam thamni haina Road Transport and Highways ki Union Minister of State Azai Tamtan haikre Amadi school van driver singna sel gi demand torokpo bu yaning da ba phongdoktuna driver singna sintha leptuna park sana khongjang changsinkre Faugian ali ICB na sandok chari ba pau matang silu sinjare mireng tabiri ba punamapu amkhana khurumjare